ngasi numida waram phongkiba tongan Manipuri sifongsingdigi maruoiba I pausing khongasaraga Manipur top channel gi maikeidigi mayamna thamjigi ahanbada NASN IM gi lanmising oigani singnabasingna sel gi demand fajenduna thamluba driver ohum police na tekta kaidana rescue tawkhre Kulai matik sana paiba NASN IM gi lanmising oigani haina singnabasingna thasigi taraga humdoida sel gi demand fajenduna thamlamba Koilas drum purak Tata truck driver of Manipur Police ki special commando gi team amana Senapati district ki manung sana laiba Lairok singda pung ohum supna operation sa thraba matungda tekta kaidana kan mangam khre hari lalobu sing adu commando gi kangbu aduna sangsilakpu ubadigi nanthokuna senkhre thaudo sigi matangna police tagi phangba paw gi matungina ngarang numidang kidnap tawkhiba Tata truck driver sing adu Senapati district ki manung sana laiba Lairok sing area da lairamba yai habigi akaknaba paw ama phangbadagi special commando gi in charge TS Krishna Tombi gi miyang makhada OC special commando OC Bebekandana lusingba special commando team amasum Senapati district police ki apunba combined team amana numidang wairam pung taruklom taba matamdagi rescue operation adu hawkhibani haina saurakna pung ahum lom satakiba operation aduna ngang numidang pung mapalom tarakpa aduwaida kidnap tawkhraba driver ahum adu lairok singi asongba mongsong amadagi tekta kaidana kanma ngamkhibani so hari police ki team asina rescue tawkhraba driver sing adudi Bagapur Irana district Punjab tagi Kabindra Singa Sain Fugumang Apok Palakidraba Dalbir Singa Assam gi Kampur district gi Nagel Das Kuntrakatere Apok Palakidraba Nariyel Das Amadi Punjab tagi Zabinder Sai Kuntrakatere Apokpa Pagildar Kawi Makhoi ahumak Guwahati digi Impal tamna lakhibani hari lalobu sing aduna phajinduna thamlamba Tata truck ani registration number AA01BC 5879 amadi NN02 KU 9318 commando giti maduna manak nakphamda amadagi rescue tawba ngamkhre hainasu pawsin report tawrakli atopa pawamana paksana tintaba yongsak pambi sing kananaba drone sijinaduna tin hidak kapkhre Senapati district ki Wilong Khunau gi paksana tintaba yongsak pambi sing Chief Minister ki pauktak makhada mama ki tim amana sangsinduna ngarangdagi hauna drone sijinaduna tin hidak kapthokpa hokre drone sijinaduna hidak kapthokpa ngarangi thawdosina ahanba oibitana matung tabra su khudaki oina awaba tarakpada drone sijinaduna miyam gi mating pangba yai haibadu khudam oihoragani Kulasida hauba yongsak pambi lising amaga sahumrom manungda sada yangkai gi mathakta tinna sokhan badanatana pambi singadu lepkang kangmagi phibam lehauri mama gi team da yawa district officer horticulture and soil conservation Senapati KH Opendrana thasigi tang taraga nithoida laktuna yenglubada yongsak pambi gi makhongdagi maton fawba tinna yomduna leiramba thengnaki numit aduda sprayer amadi tin hidak piduna saithokpadagi khara makhai kan mangamle Hauzik yongsak ta tariba tin makhal asi usek sing yamna pamna saba tin makhal ne khunja singna leptana usek sing hatpadigi sigumba khudong tiba sin nangbu oigani sohaiki Momagi project director ke Devadatta Sarmana khunja sing awaba yenglaga sangyeng oina drone sijinaduna tin hidak kapthokpani makhatana farmer singi khudong sadaba kohananaba suhonagani farmer singna su matam gi oina thengnaba thawdo wathok sing department gi official singna matam sana paw pibiduna thinghauna bu khona si chuaki khulgi secretary CS namkangna athuba matamda momagi team sanglaktuna farmer singi awaba koknaba honabada thagapa phongdokpaga loinana mangta khraba sing asi Manipur laingakna compensation Bibirabadi awaba tarabu khunja singna mating oigani haikhenasu pawusinasu makhatari atopa pawamanamo security amadi border fencing khudakta handokadabani UCM Manipur gi ngamkhaida yum thangnariba Myanmar na leptana fencing taroklibasi tawdanaba kayarak hana haijakrabasung asi fawba leptana satharakli hiramsigi matangna Manipur sarkar amadi center gi miyoisingda kayarak hana haijakrabasung asi fawba thingba ngamdribasi karigino haina United Committee Manipur gi president Joy Chandra Konthaujamna haikre
lamphel pata leiba UCM gi office da pangthokiba pawgi mifam amada border fencing gi sayenaba leiringaida security fencing amu khajinduna miyamna samamna halibasi khudakta leptrabade Manipur miyam ga loinana akanba khongjang sangsinana ba semsare hiramasi gi matangda external affairs and education minister suareba Dr. R.K. Ranjanda phone gi khutangna wari sanaduna hiramasi gi yengsinbinaba taksin khibaga loinana Manipur gi chief minister in berendasu ngasi United Committee Manipur gi thaumi kharana memorandum ama pisinduna ngamkhaida lana fencing tawribasi thingbinaba taksilure so haiki Joychandra Konthaujamna makha taraduna border pillar 80 amasum 81 gi marakta nauna fencing taroklibasi gi matangda kwak-tha amasum thangnaba khulsingda paw pirakparigi committee asina yengsilure loinana UCM na makha tana fencing tawidana ba pauksi gi khutangna miyam amadi Manipur lengakta khangan khrabani haukiba English singani ga taragani pan gi July thara survey general of India gi mihut kangbu ahum laktuna sayenari basigi matangda yengsilamki loinana sayenaba singasi loisingani haina khangalabasu ngasi phawbada masigi matangna karigum wafam amata phongdokta bahaibisi bara sakar gi masin ani long wafamni thawong asi Manipur miyambu thawoidabigi khudam amani hairaduna fencing gi matangna sayenaba lairibasi Manipur sakarnasu akan mamiyeng sangbiyu haikhena pausina phongdorakle atopa pawmana government ki function singda covid ki SOP ngang asat pahaibasi DC amadi miyam gi thaudangni Dr. K. Razo government sinduna pangthokpa state function singda COVID-19 gi SOP ngang asat pahaibasi DC amadi miyam gi thaudangni haina Directorate of Health Services ki Director K. Razo na phongdokre sayol kudingi COVID-19 ga mari lainana Directorate of Medical and Health Services na sinduna lamphel pat leiba Directorate of Health Services ki ima hall pangthokiba pawgi mifam amada wapam asi director na phongdokhibani mana makha taraduna COVID-19 second wave asi khara makhaidi nem tharakle positive oiba mi masing yamna leirabasu sidragadi hena phai COVID-19 dagi ngakthokna ba miyamna first dose second dose amadi third dose ki vaccination kapthokpiyo tangai fadana human booster phawba kap yabagi khanari COVID-19 makha tana thengnanabagi damakta kyamgai de sariba phamung sama leibu hospital asi athobu matamda staff sing lauduna salaiba hona bonari masida natana kaksing de su phamung sama leibu hospital covid ki hospital ama sab luisinana bonari ariba district singda ICU yauba ka tara thamkhre anaba district singda su ICU ka ahumdagi manga phawba thamnaba governors foundation gi maikedi gi honari masidanatana covid vaccination gi hidak sing store tawnaba siko foundation na solar system sing pankhana bo honari hauju phawba covid-19 na ba miyoi lak amaga lising kuntraga sani ga yankhai mapan recover tabu ngamkhre Imphal West amadi Senapati district ki oina di sara tara dagi hena khwaidagi wangwa district oina leiri atai district sing di sara tara gi makhara leiri makha satharak poina topa paw khara namo mitai hai furubasi karamba thakta hinglebige haibasi nainaba matau tare YKAL iramdam sida khundariba amadi Bharat ki state singda soina khundariba loinana Bharat ki wangmada khundariba mitai haiba furubasi gi punsi mengasi karamba thakta hinglibage haibasida aikoi mitai furubki akhang ahei singna kupna nainaba matau tare haina yelhaumi kanba apun balup ki president Langam angomna thadorokpa serol amada kangalakli serol asina makha taraduna haurakpham oiribe iramdam asigi nungai yaiphabagi paw taraga mitai oina poklubagi sakthokchaba adutada momon minok tamjaribani aduga iramdam asidana amana ngangi amana tadaba angang saunaduna kangkhong saibu khunai amagi masata tasin khomjin binaba yauduna leikha tarabu khunai ama lep tapna oirakli maraksida iramdam asida mitopna khutlingba matauda yelhaumi ni haijariba mitai furup sibu phongna mitai refugee ni hairakpa haibisi khantharubada kiningai ni iramdam asida maru oiraba laifamlen kya mitop ki makon saduna leire kabru laifamlen thangjing laifamlen marjing hiangthang iraima imai ke laifamlen khurai ahongpung singai sing haibok ningthaugi khubam garok mondum tuan ba laifamlen kya si
ngasi phawbada leiriba mawong asida sei kun phawbu leiraba laifamlen singsi mitegi amadi iramdam sigi maru oiba laifamleni haiba phawba yarak loidaba yamna ningba kaiba phibam amada lakloi hainingai leite asigumba siraba matang sida aikoi masel hunaduna ngangnaduna akangaring singnaduna waikuna phaklang kabagi matauda singthanaduna leiri mataw asinadi nongmagi mitopna ithakta kakhalaknabagi lambi sembibagumbani haibada laloi lob asina thamningmadi aikoi asi kayam kuina tumduna laikisi haibano aikoi sibu hinglibra sirabra haibado amuktang khanthaminasi horak phamoiriba iram lamdam sigi masat ubada mapalamgi ipasa singdi kari wakhalli hinglamgani amuktang nainaminasi hainasu makhatana phungdorakli ngasi goiba manipur gi covid-19 update mayamna thamjaramge haukiba pungkun gi mari sida state asida apun boina miyoi lising ahunga samga kungani thoi nauna covid test tauki hairiba miyoi sigi manung sida miyoi saniga taraga tarukna nauna covid-19 positive oiba thengnarakre aduga miyoi marina covid-19 positive oiba lekhidre aduga ngasi goiba positivity rate 6.9% haina spali amasung ngasi puna covid-19 positive oirakhraba miyoi saniga taraga taruk asi bisnupur digi ahum sandel digi mari sursampur digi nipan Imphal East dagi kuntraga mapan Imphal West dagi maudraga mari Kaksing dagi ani Kamjong dagi mari Kangpokpi dagi kun Phezol dagi ama Senapati dagi mapan Tamenglong dagi ama Thobal dagi taraga matoi ukul dagi kuni aduga ngasi covid-19 positive oikhiba thengnakhidaba district singdi Ziribam None amasung Tengnopal ni report tawri amasung ngasi covid-19 positive oiduna laikhidraba miyoi mari asina Sandel gi miyoi ama Imphal West gi miyoi ani Kangpokpi gi miyoi ama punna miyoi mari ngasi laikhidabani hainasu report asina makhatana sa phungdorakli state sigi wangbra thokpa to papaw kharana UP da dengue na humfuga mathoi sire Bihar da su viral fever na taraga mari sire Uttar Pradesh amadi Bihar da thokiba tongan ba arum leihau dengue amadi viral fever na miyoi kya gi punsi longkhre kaya amana hauji hospital kya da laikanari Uttar Pradesh ki Faridabad arum leihau dengue na miyoi humfuga mathoi sire miyoi samriga yankhaiga nipan hospital admit tawrakpada miyoi chamaga humfuga humdoidi dengue na nare haiba confirm tawkhre amaromda Delhi da su miyoi chamaga yankhaiga nipan arum leihau dengue na nare hari Bihar da su viral fever na taraga mari sire miyoi lising taruka sanipon hospital register tawrakpada taraga humdoidi makhatana layengli UP da expert team sing sangsinduna examine tawbagi thabak sathakre sohari West Bengal angang kaya amasu laikanari West Bengal laihau lokhuba yawba lainana angang kaya ama naduna hospital laikanakre ngarang su state adu angang kaya ama laina asina nabadi hospital admit tawrakraba matungda ngasi su state adugi Malda da leho yauna lokhuba na singba tawrakpadagi angang sanirom makhatana treatment tawkre masida natana Jaipurguri dagi angang maudraga mari hena laikanari angang sing adugi sample lauduna Kolkata da test tawkre haidi henasu pawsina report tawri atopa pawmana Mizoram da Myanmar masa ani khulai ga kona na fare Mizoram da lona huranduna sangsilakwa Myanmar masa ani khulai ga kona na police na fare makhoi hauji Myanmar military sarkar na ot naiba kya sathaduna mihat mipun kya tawrakpa asiga mari lenana makhoi leba adudagi Mizoram da lona sangsilakpa oigani sohari amaromna Myanmar sarkar hauji su leba aduda hingsa gi thabak kya sathaduna mihat mipun leptre amana Mizoram sarkar sensilakliba sing hanadagi sangjafam piduna lakhibani haina supali atopa report amana mo Afghan gi nupi soccer sing Pakistan da thungkhre Afghanistan da nauna Taliban sarkar lakpadagi nupi angang da miyot minai kaya satharakpana maram oiraga amadi nupi singna sana khonabada athingba thamjilakpadagi laiba adugi nupi football sanaroi kaya Pakistan da thungduna laiba aduna makhoibu sangjafam pikre amaromda anoba Taliban sarkarna Baradar amadi hakani gi group ani thokle hairi henasu pawamana makhatana su phungdorakle classes 11 amasum 12 science students sing yamna kanagadaba pawama vector twitter imphal na covid license manung sida yamna top service haibadi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakana yawbagi khudong sabasu tutorial asina pizadi ahobi oina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani
यामना क्वालिफाई ओइरबा टीचर्स हाइबदी सही मरीदगी तरा फावबी एक्सपीरियंस लेरबा ओजासिंगना तकपीगनी क्लास अमदा मैक्सिमम छात्र कुनगा मंगा खक ओइगनी अथुबदा मखादा पिजरिबा डिटेल्स कांटेक्ट नंबर असिदा पाव फावबियो अमसुम वीडियो असि डिस्क्रिप्शन असिम हम हापसरमगे पाव सिलुशिला पोइना अतोप रिपोर्ट अमनमो NSIDCL ना पाइखलिबा लंबी थोंग सेमबगी थबकसंग मतम साना लोइसिननबा चीफ मिनिस्टर गे ngasi wari sanakre habani National Highway and Infrastructure Development Corporation Limited NSIDCL gi makhada Manipur gi tongan mafam singda lambi thong sembagi thabak paikhatliba si matam sana loisinanaba ngasi NSIDCL gi makok thongba official singamadi engineer sing kauduna chief minister gi office ta wari sanakre wari sanabadu da NSIDCL na National Highway kuntraga taret Imphal Jiribam lambi amadi atei highway sing Tamenglong Khongsang More bypass Barak Makruthong amadi yengang pokpina singbada tuwan balambi thong sing semgat pagi thabak paikhatliba si loisingani haiduna pikhiba matam gi manungda loisinana bakhanki maru oina chief minister gi maikedi gi Imphal Jiribam lambi sembagi thabak sathariba sida haujuk lambi mayai da leriba port hole gi saruk sing athubo matamna mention gari sathok chasin tawbada khudong thiba thoktana bakhanki chief minister gi maikedi gi haujuk barak thong yadabadagi mal puba truck gari kaya sathok chasin tawba yadri basina haujuk sagaliba barak thong asisu athubo matamna loisinduna gari sathok chasin yahanana bakhanki chief minister gi maikedi gi thamlaklibu wafam singasi thabak oina pangthok pangamna bu honagani hainasu NSIDCL gi official singi maikedi gi phungdoki hainasu pawsna report tawri adu hauzik oina di myam pawsing matang ase lusinjarage masum pathok sagi blusoi ki bulan ki biyawr si myam nang pigani matam gi maru e bi pawsing myam da leptana update pi jarake hainasu channel sigi maikedi gi thamjari and thank you